Meitei Meetei na Scheduled Tribe list channaba Scheduled Tribe Demand Committee Manipur STDCM na talliba demand asi maram saba achumba khongthang amani demand asi sougatli haina Tranipal suba Lok Sabha Mikhalda Manipur gi inner Manipuri parliamentary constituency da BJP gi meerep oiriba education minister Th Basantakumar na phongdokhre Scheduled Tribe Demand Committee Manipur STDCM na satharakba Know Your Candidate campaign gi manungsan na ngasi babupara da leiba Th Basantakumar gi quarter da unaduna hiram asi gi matang da Sanabada wafum asi phongdokhibani Th Basantakumar na makha taraduna karigumba lamdam asigi miyamna mikhal asida mahakpu inner Manipur parliamentary constituency gi mihut ama oina parliament ta thabirabadi taliba demand asi fangnaba angamba thakta honagani demand asi aruba policy matter ama oibana section na thabak tawba mathau tai Meitei Meetei na ST list sanbada lamdam asida laiminariba yellow furup singi marakta nungsi sanaba purakpada asoba mateng amasu oigani loinana apunba Manipur amagi saktam hena mayek sanghangani paliba BJP na lusingba lengak asinasu demand asi lumna lauduna kupni yengshali haiki Government of Manipur haitare makoi nainada banate koi manga kamai tausi kotsige masi issue sida yam seriously koi lawje adu loina na hojik lakadoriba wo thadagdoriba 18 Lok Sabha election si loya matungda karinba prajam yamna aibu as an MP when in Manipur thagat pitar hoyi soidana masi issues sida angam bathak dai onazagani maramdi akoigi laiba youth sing mahiroi sing laisu only future se when assure to se hai ta hoidi sigi ST demands se fulfill to na achoba akoigi step moi ni kontha moi ni ha ni tamsage and personally I site ki fully I sigi demand se back to se angam bathak to sigi demand se fulfill to na bai ta isu onazagani ha